अहनबमक्तदा मरोइबा पाव इरांग सिना इबु ख्वादिगी निंगबा काइबा चीफ मिनिस्टर ओइहले हाइन चीफ मिनिस्टर हाइख्रे इरांग लोसिनना बा गुवाहाटी दा कुकी एमएलए सिंह उनना बा होनाखि हाइबा वाफम चीफ मिनिस्टर एन बिरेन फोंदोरगले जल जीवन मिशन की इसिंग सेद ओइना पीरगा लेरमले खुल तरादा थकननबा इसिंग पीदना रिपोर्ट तना पिरमबगी वकतख्रे सेंग येंथोकदबनी हाइना एमएलए ना मियाम गलोइना गेट नमखाइदुना संगलगा डीसी उनख्रे हाइरि मांगलुरबा महिरोइ तरा तरुक ममा मपा सिंगदा खुसिनख्रे मणिपुरदा लैरिबा थादौ सिंग कैदौनुंगदा कुकी इनपीगी सरुक ओइरक्ते हाइना टीएसए ना फोंदोरकले ओसिन रोन्सता मियोइ तरेत फुरमबगी थौंग आईएम ना कंडेम तौरकले एमएलए शांतिना युम मरी संगातुना मपुदा खुसिनख्रे इलेक्शन पिटिशन की लाइबक लेपननबगीदमक हाई कोर्ट ऑफ मणिपुर ने इशू 9 फ्रेम तौख्रे सान कबीर हेलुम अमसुंग नेशन हेलुम एवार्ड पीननबा खंगलकपदा त्रिपुरा अमसुंग मणिपुरदगी मैतै नुपी अनि यावरे हाइरे नारायण सैनादगी मैतै सिंगना फारबा कुकी अमा पुलिसना इमुंग मनुंगदा सिनख्रे अमदी होटननिंगबगी अपामबबु लेरबदी पुमनमक ओइथोइ हाइबगी खुदमदा मखुदना मयाउत्रबी थौसम रोजिना फी सादुना इमुंग पुरी क्रमजरी मॉर्निंग न्यूज़पेपर रीडिंग मिडियंग ताबिरिबा अमदी ताबिरिबा सिंबु पुष्परानी लाइसुमना तराम नौसरी मरोइबा पाउसिंग हौजिंग मियामदा संदोकना पिजरी मणिपुरदा हौजिक थोकलिबा इरांग असिना मरम ओइरगा अहाक असि इंडिया की मनुंगदा ख्वादिगी निंगबा कायरबा चीफ मिनिस्टर अमा ओइहले थौदोकसिंग असिना अहाकपु सैना पीरे इरांग लोइसिंदुना महौसागी फिबमदा हंजिल हननबगीदमक अहाक इसामक गुवाहाटीदा चतुना कुकी एमएलए सिंह अमसुंग सीएसओ सिंह लुसिंगबा सिंह उनदुना होनखि हाइना चीफ मिनिस्टर एन बिरेन फोंदोरकले न्यूज़ 9 के ऑन द पॉइंट के थौरम द पीखिबा खनबा इंटरव्यू अमदा चीफ मिनिस्टर एन बिरेन हाई हौजिक थोकलिबा थौदो असि महाकी मतमदा थोकपा असिना थमोइदा चैना कया फावले अमरोमदा इरांग असिना मरम ओइरगा महाक मसामक लोक्तुनबा मयामगी सैथेंग नंगलबा लुसिंगबा अमा ओइहले हौजिक थोकलिबा इरांग असि लोइसिलहंदुना महौसागी फिबमदा हंजिलहनबा हाइबसिना महाकी अहानबा पांदमने मसिगिदमक महांगना अरोनबा अमसुंग अपोंगबा कमिटी कया सेमदुना थबक संगसिले हिल एरियर्स कमिटी की चेयरमैन दीपू गामैना लुसिंगबा पीस कमिटी अमा सेमदुना कुकी एमएलए सिंह अमसुंग सीएसओ गी लुसिंगबा सिंह उननबा एमएलए सिंह दिल्ली दा थाई खरना गुवाहाटी दा उनदुना वारी सानबा लेख्रे प्राइम मिनिस्टर अमसुंग सेंटर की माइकैदगिसु मखोइगी ओइबा खोंथांग लौखटलगा लेरि हंदकता पांगथोखिबा लोकसभा की मिखलदा बीजेपी ना सीट अनिमक मांगखिबदु पार्टी ना फंखिबा वोट की परसेंटेज तदी हंथबा नते मियामगी नुंगाइतबा सि चांग यामना हेना वांगखिबा रिलीफ कैंप लेरिबसिंगी निंगबा काइबा मयामना मरम ओइरगा कनाना कनानो हाइबा खंथबा ngamखिदबा अदुदगी बीजेपी ना सीट अनिमक मांगखिबने मियामनदी मखोइगी अपामा थबा अदु हेक्तमक लौखत हनिंगबदा लेंगाकना पांगथोकपा कया ngamdabagi mahaini हाइजनिंगी हाइखि ममांगी असेंबली मिफमदा कुकी एमएलए तरा से सेशन यावननबा टेलीफोन की खुथांगदा वारी सानै अदुबु हंदकी मिफम असिदा सोइदना यावननबा अइबा चेरोल सिंह एमएलए सिंह अदुदा थादुना हाइख्रे हाइबा वाफम फोंदोरखि इंडिया गवर्नमेंट की जल जीवन मिशन की सिंह मणिपुरददी सेद ओइना पीरगा लेरमले मिशन असिगी मखादा खुल तरादा थकनबा इसिंग पीसु पीदना रिपोर्ट तना पीरे हाइना लेरमबदगे मियामना मणिपुर ह्यूमन राइट कमीशन MHRC दा वकलख्रे उखुल डिस्ट्रिक्ट के कसाई विलेज अथॉरिटी की सेक्रेटरी वर्मिंग होर लोली बासुमना चिंगमेरोंग मनिंग लेकाइदा पाउमिसिंग उन्नबदा हाई स्टेट असिदा मिशन असिगी ओइना कुमजा लिसिंग अनि तरागा मापनदगे कुमजा लिसिंग अनि कुनगा मरी फावबदा पुन्ना लुपा क्रोर लिसिंग अमगा चुमना मौबुद्रा काइथोख्रे कसाई खुनगी ओइना थंगनबा इसिंग हाबदी टेप वाटर कनेक्शन तौबा अमत्ता लेते प्रोजेक्ट असि पाइखतपगी मनुंग सना फिल टेस्टिंग की मियोई मंगा खनबदा सही तरागी ममांगदा लेकिदबा मी अमगी मिंग हपसिलंबसु थेंगनरे
खुलासिदा मिशन असिगिदमक थागतलिबा रिपोर्टिंग अरानबनी टेप वाटर कनेक्शन अमता तौबा लेते पाइपलाइन शूटिंग दे तसेंगना खुलासी युमथोंग 450 खक तमक लै अदुबो रिपोर्ट थागतपदा 419 ओइना थागतपा यावरमले मसिगी मनुंगदा 412 टेप वाटर कनेक्शन फंगले हाइजिलिबासी लाइबक यामना थीबने मसिदा सुनतना कसai khulgi ningthaugi ming phawba onana atopa mioi amagi ming hapsilamle haide village and water sanitization committee da su khulda leitaba mi phawba hapsilamle asigumba khunja singi aifanana ba paikhaliba thabak thoram sing asida masa khaktagi khanduna khunja singi awaba amata ubidana thabak toriba si laibak thibani haike amaromda maram khulen khulakpa sangai village authority gi secretary Marias Kasingna haikibada Marang Kulen gi oina yumthong chongaga yankhai taruk leibagi manungda yumthong Samri Humbudraga nithoi pipe water connection pi khre amadi school ama yauna Angalwadi center taramathoi da pipe water connection pi khre haina report toriba sisu aran bane semjin sajin bane khul asigi yumthong amata da amadi school natraga Angalwadi center da pipe water connection pirak palaite khul asi hoji isingi awaba mayok na duna leiri haiba wafam su phongdorakle Thawbal Hawkha da leiba Peace and Freedom Academy gi school boarding dagi mangki ba class 10 tamliba mahiroi nupa masa tarataro Thawbal da leiba Rambai Tengol unit 1 gi QRT mobile team na kanduna Thawbal police amadi school authority da sinaraklaba matung police station na mama mapa singa wari sanaraba matung da khusina khre hari school gi principal na Angang sing mang kibaga mari leina police station da tharakiba misung complaint asi handokre mahiroi sing adu ngarang ayu angan bapung mari rom tarakpada school campus tagi mafam khangdana mang kibane mahiroi sing adu mang khraba matung Thawbal police station da missing complaint ama tawrakpadagi miyamna khangnarakpane mahiroi taratarumak Imphal East district ki kaina laifam lenga naknana lairiba Senapati district ki manung chanba Lisam Lok village da leire haina tata driver amana hairakpadagi 80 unit 1 gi QRT mobile team asina nungthil pung ama makharom tarakpada mafam adu da satuna makhoi tara taru achi lokhatlubane makhoi bu Thawbal nongang khong da leiba 80 unit 1 gi office ta puraktuna counseling piraba matung school authority amadi guardian singda khusinaраklaba matung police station da amuk purakhibane School asigi principal Jotin Salam na phongdorakpada angang sing asi mangkiba matung missing complaint ama tawduna private school development council PSDC Thawbal gi member sing amadi Arambai Tengol gi team singna yamna athubam mawongda sangsinduna Lisam Lokta leirambadagi tekta kaidana puraktuna police station da guardian singa punna faminaduna misunderstanding lainaramba sing adu yanaba purakre haina phongdorakhi Ketugao Assembly Constituency ki napsagi beneficiary singda phangpham thokpa chengi sang suna phanghandaba amasung pithokdana leiriba thataru ki seng piu haina AC asigi MLA Sheikh Nur Hassan na lusingduna khoisaunaraba miyam ga loinana ngarang su Imphal East DC ki gate ta thomjinduna namkhairaba matung DC ga unakhre hari DC Masayauna District Supply Officer ga loinana DC office ta wari sanaki ngarang sangsin ki ba khongjang asiga mari leinana ACSC ki MLA Sheikh Nurul Hassan na hai leiba sigi citizen ama oibagi right ama oiriba nafsa si beneficiary singda phanghanba ngamdrabadi CAFNPD Minister Moren Ground da resign tawgadabani khongsat asida saruk yakiba khoisaunaraba miyoi singna Ketugao AC ki nafsa gi right matpa yaroi pawasi makhata taminasi Pithok tana leiriba tha taru ki seng pithok piu cheng kg masing suna piu ration card holder singda politician gi khulong saba lauraga seng pi ba yaningde mathau ningthina tawdaba CAFNPD minister resign taw haiba kholau kaya su lauki MLA na lusing ba yamlaba miyam asna Imphal East DC complex gate yorok pada duty tariba security personnel singna thingki ngaihak
खोइसाउनरबा मियामगा सिक्योरिटी पर्सनल सिंगा निंगाई संगदानबसु थोकी तुंगदा यामलबा मियाम अदुना गेट नमखाइरगा डीसी ऑफिस तमना संसिनखी तुंगदा एमएलए ना एसी असिगी मियामगी वाकत अमदी डिमांड सिंग अदु डीसी मसागा उनरगा थमखी मिफम अदुदा इम्फाल ईस्ट एसपी एडीसी अमदी डीएसओ मसासु यावकी हाइरी डीसी गा उनरबा मतुंगदा एमएलए शेख नुरुल हसनना पाउमिसिंग दा हाई ngasi DC da Ketrigau esigi miyamna napsagi mari leinana thengnariba khudongchataba amadi demand sing mayek sengna thamki mifam asida DSO na return insurance ama piduna AC asigi pithoktana leiriba tha taruki seng amadi nauna khalaba agent singna hanagi kat paiba mamangda seng phanglamba beneficiary seng phangdriba si September 3 phawgi manungda loisillaga seng piba haibagi thazaba pirakle tha anigi seng piba asida kg suna pidabagi WAPHAM ama lakliba si yengsin bachangi DSO na thamlakliba thazaba si thabak to onthorak trabadi ngasidagi henba achoba irang ama tholakpa yai napsa si citizen amagi democratic right ni masi ningthina phanghanba ngamdrabadi karsan CAFNPD Minister resign tawfam to haina MLA na phongdokhe nakal amaromda District Supply Officer Imphal East masana khuyek biduna thokpa order amagi matung ina September 3 fawgi manungda Ketrigau Assembly Constituency ki pithoktana riba seng phangdriba beneficiary singda verification tawraba matung pithoklagani haikre Lanai Hospital Singda Laying Bada Sel Ka Hena Tinghan Bagi Mahut Manipur Lenghak na Ana Laying Ga Mari Lenana Faikaliba Program Sing Ase Miyamna Khudong Saba Lawi Haina Manipur Lenghak ki Health Minister Dr. Sapam Ranjan na Haikre National Viral Hepatitis Program State Health Society National Health Mission amasung Directorate of Health Services Manipur na sinduna It's Time for Action haiba team da Jemninski Men Auditorium da pangthokiba World Hepatitis Day gi thoram da Minister Ranjan hai leina khudingmak matam sana layeng chatharabadi phagatpagi sang ase wangna lei Hepatitis asisu ngalingai da khangdoktuna matam sana ana layeng chatharabadi phaba ngame Hepatitis C asi layeng chathaduna phawangam labasu hepatitis B gi oinadi punchi chupa hidak saduna laina asidagi ngakthokpa ngame report ki matung ina hepatitis narba mioi taru ki manungda mioi amakhakna masa asi hepatitis nare haiba khange laina asi losinduna leirabadi punsi kanbangam loi laina asi matam chana test tawthoksi laina asi matam chana layeng haudrabadi liver da toina tainagali liver gi anaba si khudakta phudok tabana khangba ngambagi sang nemi liver asi ka hena soksinduna aruba phibam da leiraba matam khaktada nare haiba si khanglaktuna punsi mangi maramaduna National Viral Hepatitis Control Program gi makhada laina asi laksinanaba government test tawa amadi hidak langthak sing lemna piriba asigi khudong saba si lominaduna khudong thi tringaida isa isa gi hepatitis ki status khangdok minasi haiki Amaromda mahak na hai state asida dengue ki case hengalakli basi laksanba honabada health department ki khaknatana miyam amadi mari leinaba department amadi NGO singna su punna thabak taminaba changi haiki Consortium of Manipur Petroleum Product Transporter Fraternity na makhoi demand sing taksiladuna lakliba August amadagi khongjang sangsilagani haina lauthokraba matungda ngasi Manipur gi Chief Secretary na Petroleum Dealer sing unaduna mifam pangthok se haina pau pirakre miyam na mathau taba sangdagi hena thau laisinana bahona bada thingbinana ba lengak no hona biu haina lengak ta aiba cheron pisin kre haire Housing mapanda riba Chief Secretary ngasi imfa da halaklaba matungda Petroleum Product Dealer Singaloina na ngasi numidang pung 3 makhai taba matamda mifam pangthoktuna WAPHAM sing khananana bagidamak khanghalakibani amaromda Manipur gi Petroleum Transporter singna lakliba August amadagi thabak lepagi khongjang sangsingadoriba asigi yenglaga miyamna masagi mathau taba sangdagi hena thau lesinba thingnanaba amasung black market tawba thingnanaba thabak lokhatpinanaba aiba cherol pisinduna haijakibani
डॉक्टर अमगा अनाबा अमदि अनाबगी मियोइसिंगा फब मरी थमगे हरबदी अमगा अमगागी पुनिंग खंगदोकनबा संगी हाइना रिम्स की सेक्रेटरी डिपार्टमेंट के हानगी हेड डॉक्टर आके लेनिना फोंदोख्रे मणिपुर लेरिबा थादौ सिंग असि कैदौनुंगदा कुकी इनपीगी सरुक अमा ओइरक्ते थादौ ट्राइब काउंसिल हाइबा सेमजिन साजिनबा लुप अमना हंदक फोंदोकिबो वाफम अदु अरानबा युफम यावदबनि हाइना थादौ स्टूडेंट्स एसोसिएशन ना फोंदोरकली थादौ स्टूडेंट्स एसोसिएशन गे जनरल हेडक्वार्टर्स तगे स्पोक्सपर्सन बेकी थादौना फोंदोरकिबदा थादौ ट्राइब काउंसिल हाइबा सेमजिन साजिनबा लुप अमना था असिगी कुनगा माथोइदा थादोरकलिबा चेरोल अदु युफम यावदबनि थादौ ट्राइब काउंसिल हाइबा चुराचानपुर दा वेस्ट तौबा लुप असि कनागुंबा खरना थादौ सिंबो लाना उहननबा सेमजिनबा लुप अमने लुप असिगी प्रेसिडेंट हाइरिबा यामथोंग सु थादौगी मायुक्ता थबक तौबगी थादौ इनपीदगी तांथोखिबा लैख्रबनि हाइरे थादौ ट्राइब काउंसिल असि कुकी इनपी मणिपुरगी मखादा लैबा लुपनि हाइरिबा सि अरानबने थादौ सिंगदी कुकीगी मखादा लैबा लुप अमनते हौखिबा कुमजा लिसिंग अनि तरा मंगादा न्यू दिल्ली दा पांथोखिबा थादौ कनक्लेप्टा वाफम असि मयेक सेंगना फोंदोखिबसु लैख्रबनि हाइबा वाफमसु फोंदोरकली मोइरांग एसी की एमएलए थोंगाम सातिना लोकल एरिया डेवलपमेंट फंड की मखादा नौना साबा युम मरी ngarang sangaduna एसी असि सोथरबा इमुंग मरीदा खुसिनख्रे एसी असि सोथरबा इमुंग सिंगदा मतेंग पांगननबगी पांदमदा एमएलए ना सही अमदा युम कुन सारगा खुसिनगनी हाइना लाउथोखिबगी मतुंग इना अहानबा फेस की ओइना युम 16 सागतखिबनी मसिगी मनुंगदा युम 3 हानना संगादुना युमबु सिंगदा खुसिनख्रबनी लोइनना ngarang अनौबा युम मरी अमगसु संगादुना खुसिनखिबनी लेमहौरिबा युम अहुम असिसु अथुबा मतमदा संगादुना युमबु सिंगदा खुसिननबा थौरांग तौरबनी एमएलए ना ngarang मोइरांग एसी के सुनु सिफाई थमना पोपी ओक्सोंगबुंग लैकाई अमदि छंदोंग अवांग लैकाईदा कोइना सतुना युम संगाबगी थौरमगा मरी लेनना पाउमी सिंगदा हाइखे महाकपु मोइरांग एसी की मियामना एसी असि की मियामगी मिहुत ओइना वाना होना बिखिबा अदुगी लमन सिंगबोइना महाकी मोइरांग एसी के सोथरबा इमुंग सिंगी करी तौसिगे खल्लिंगैदा चीफ मिनिस्टर ना एमएलए लोकल एरिया डेवलपमेंट फंडगी युम साननबगी अयाबासी पिरकपदगी थौरांग असि फाइखलकपा हौबनी हाइखि हेक उबगा अफबा पाउ तानिंगाई लैतबा तानफम असिदा नारन सैनागी मैतै खुलक्ता संसिलकपा कुकी अमा मयामना फारबा तुंगदा पुलिसना कलगा इमुंग मनुंगी मियोइसिंगदा ngarang नुमिदांग सिनाख्रे संदेल पुलिस स्टेशन इमुंग मनुंगी मियोइदा सिनाख्रबा कुकी असिगी ममिंग मांगमिलान किपकेन कवी महाक चुराचानपुर डिस्ट्रिक्ट के तुइवोइदगी कंपाउ किपकेनगी मसानुपाने महाक नहान मैतै सिना लौ उनरिबा लबुक्ता कुमथरखि लौ उदुना लैबा मियामना महाक कुकीनी हाइबा खंगबगा लोइनना एटेक तौबा लाकपनि हाइदुना फाजिलगा थमखिबने तुंगदा मसखंगदबा मियोइ खरना महाकपु मफम अदुदगी फारगा पुखि सखंगदबसिंगना फारगा पुखिबा मियोइ अदु काक्सिंग खुनौ एरियादगी मोइरांग पुलिस स्टेशन की टीम अमना रेस्क्यू तौबा ngamखि महाक मोइरांग पुलिस स्टेशन दा पुबदा खुदोंग चादबा कयामरो मायोक नगदबा अदुगी येंगलगा ngarang nongalamdaida sandel police station tamna pudaklaga sinarambane mahaki masada mina phubagi dakpham khara khak leijaraga ka hena asok apan yaukide mahakpu medical test tawraba tungda asoi angam amata yahondana sandel police station gi osina makhoigi imung manung gimi kauraga ngarang numidang sinakre मरक असिदा मियोइ खरना कुकी मचादु कमदौना मैतै खुलदा संगलखिबगी मरमदो यामना सिंगननिंगाई ओइ थवोंग अदु मणिपुर पुलिसना लाइना लौफम थोकते हाइबा वाफम फोंदोरखि थासिगी कुनगा तरुकता ISBT की अवांग थंगबदा लैबा ओसेन लॉन्चता पांबाइना लुसिंगबा UNLF की मियोइ खरना नागानुपी अमा यावना मियोइ तरेट पो फुरंबगी थवोंग कंडेम तौइ हाइना IM na फोंदोरकली NNCN GPRN की Ministry of Information and Publicity na थादोरक पचेरोल अमदा नुमित अदुदा पांबाइना लुसिंगबा UNLF के मियोइ सिंग अदुना
nupi macha adubu masa sokpa makhai phuramba amadi mahakpu kananaba honnaruba miyoi taruk pusu tamthina phurambagi thawong ase khwadigi awangba thakta condemn tawi nupi gi ikai khumnaba manghanba molest tawba haibasi achoba crime amani asigumba thawong asi yaba ngamloi loinana lupnasu mara leiba makhoi gi miyoi sing adugi mathakta action lokhatkadabani haiba wafam su thamlakhi Masai sahi tara mari tara mangarom surakpa matamda tusinduna sokibana maram oiraga khud nama yaudrebi Imphal East district ki manung chanba porompat kongpan lai hidden TV tawar mamang digi thoksom ongbi Rosina fi saduna mapuroibagi amadi imung manungi mateng pangli Rosina yet ki khud yaudrebasu phisa khonda kakhatuna oigi khud khaktana fi saba imungi thabak sing amadi migi mildagi beson takpa lauduna yonbaga loinana morok maru marang na chingba taktuna su yoli nupana pusilakpa khaktang ngaidana mahakna su angamba mateng pangli khud animak yawba mina thabak tawba phawba masada pendaba ngaktani adubo khunama khaktana fi saba yauna yumgi thabak kaya marum honaribi Rosigi mafamdadi apenba haibadu oiramgadra Rosigi thamoina hanghauri mahakidamak mateng pangbinanaba kana amata leitrabara disabled persons singda lengang piribu khulong saba sing mahakti phangba yadabra haina mathanta hangli sahini furam surak labi thoksom ongbi Rosina khunama yaudраbasu thoksom Rabi Chandaga yamna nuksinaba yumbal lambida khongdarakpa chahi mangarom sure ngasidi makhoi anigi macha sahi mari suraba machanupa amasu leire thoksom ongbi Rosina phongdorakpada mahakna sahi tara mangarom surakpada tusinduna sokpadagi maiba amada yengduna hidak teirabasu phagatpagi mahutta Mumbai henjilakpadagi Guwahati dasu chalure tungda asokpaduna maram oiraga henjilakpadagi Sizu hospital layengduna makhatana henjilaktana ba yetki khut asi kakhibani matam adudagi hauna oigi khut khaktana thabak taunana ba honarakpada awaba amadi oirakhi haina phongdorakhi Manipur Lengar ki Security Advisor Kuldeep Singh amasung DGP Rajiv Singh na Ras Babalda Governor Anusuya Uike unaduna wakhanakre Ras Baban Secretary tagi thadorokpa cherol amada hai unabasi da Security Advisor amasung DGP gi maikedi gi Governor na Manipur da tangdu laita ba hanjilhana na bahonabada loram kiba thodang sing adugi matangda thagatpa phongdokhi hairi Asigi kuntra mathoidagi August ama fawgi manungda Manipur yauna yumthangnari state singda nong kana churaba yai haina Indian Meteorological Department ki maikaidagi khanghalakle paw asina nong kana churaba yai haina lauthokraba state sing asi Nagaland Manipur Mizoram amasung Meghalaya ni haire Manipur da sahi ama hena thokliba irang asina wahalaba miyamna amuhana khunda laitaduna amasung ingna sikna leiba yanana ba center dagi rehabilitation package ama PBU haina MP Maharaj Sana Jawba Lesembana Rajya Sabha da pukhatkre Rajya Sabha gi mifam discussion motion oina pukhaladuna MP Sana Jawba Lesembana haike Manipur da tholiba irang asi hojikti tamna hantarakpagi pibam da lakle athuba matamda lamdam asida ingsikpa puraktuna waroisin ama laklagane paw asi makhatana taminase Laklagani haiba thajai mifam asi laktuna ngasigi fivam asi ingsikpa lakpa ngamhaliba Prime Minister Home Minister amasung Chief Minister bu thagatpa phongdoe lusingbasing asina maram oiraga ingtharakpa si lakpa ngamlibani adum oinamak center gi maikedi hotnaribasi kharaga hengatuna amasung matam sana thengnaram labadi ingsikpa lakhanba amasung khunda leita hanbagi thaba asi kharaga hena thujilamba yabani haike miyam asi hojikti yamna ware masina maram oiraga union government na waraba miyam asibu mateng oinana bagidamak rehabilitation package ama PBU loinana Manipur si ingsikna nungsi sanana leiba yanana bagidamak sanagadaba
मथौ ताबा थबकसिंग पाइखत्पियु हाइनसु फोंदोखि। कुकी नार्को टेररिस्ट सिंगना लंदारक पदगी ngakthoknanaba leiriba khulngakpasing phaba yaroi amasung kaksinग लाइमनाइ ममांग लेकाइदगी फाजिनखिबा खुलngakpa हेकुरजम सोमोरजित अथुबा मतमदा थादोरकदबनि हाइना ngarang लेकाइ सिगी मियामना वाकत मिफाम सथखरे। kaksinग हायर सेकेंडरी स्कूल की तोंगान बा सब्जेक्ट सिंगी वालिबो जासिंग थारकतबगी मायोक्ता महिलोइसंग असिगी महिलोइसिंग अमसुंग ऑल खा कंगले स्टूडेंट्स यूनियन ना ngarangdagi matam kaktana class boycott tawbagi khongjang sangsanba hokhrari। Manipur Legislative Assembly की स्पीकर न लुसिंगबा MLA टीम फाउबा प्राइम मिनिस्टर न इंथोरकबा से स्टेट असिगी मियाम बुइकाइबा पीबनि हाइना ऑल मणिपुर नुपी मरुप ना फोंदोरकले। नुपी मरुप की सेक्रेटरी एस सुमतिवाला न थादोरकबा चेरोल अमदा होखिबा चहिगी मे अहुमदगे चिनकुकी नार्को टेररिस्ट सिंगना लंदारकपदगी थोलकलिबा इरांग असे अथुबा मतमदा लोइसिनबा अमदी मखा ताना पामदबा थौदोकसिंग थोंगंदनबा सही अदुमकी मे 28 जून अमा फाउबगी मनुंगदा लेरमखिबा होम मिनिस्टर अमित शाहना अथुबदा पाइखतकदबा अखनबा खोंथांग खरा खंगहलमलगा हनख्रबसु इरांगदे हेना साउथोरखी। स्टेट असिगी ओपोजिशन पार्टी सिंगना प्राइम मिनिस्टर उननबा चलुरबा मतुंगदा बीजेपी की MLA खरसु प्राइम मिनिस्टर उननबा चलुबदा PMO ना अयाबा पिरखिदे हंदक्तसु था असिगी थखाइदगी स्पीकर TS सेतरबर्तन लुसिंगबा कैबिनेट मिनिस्टर अमसुंग MLA खरना साबा टीमना अनिरक हन्ना प्राइम मिनिस्टर उननबा ईमेल की खुथांगदा हाइजरुबदा होम मिनिस्टर गा ओइना उननबा PMO ना खंगलखिबादो प्राइम मिनिस्टर ना मणिपुरबो मिराय बिबता नतना इकाइबा पीबनि हाइना लौदबा ngamde haiba wafam phongdorakli। कंगलैपाक पिबा पुवारी लिबा अपुन लोभ कंगलैपाक न सिंदुना होकिबा कुमजा लिसिंग अनि मापनदगे हौदुना सही खुदिंगी फांगथोक्तुना लाकपा इनात की इरात थौरमगी अमाई पिबा वारी लिबा लाइरिक तौबा तंबीबगी क्लास सही असिगी ओइनसु लाकलिबा ऑगस्ट 18 दगी हौरगनी था अहुम चुमना ताकपी तंबीबगी क्लास असे सथगनी हाइरे। मणिपुर लेंगा की एम्प्लॉयज सिंग फंगलिबा खुदोंगचाबा सिंग अदुगा चप मानना LDA की स्टाफ अमदी वर्कर सिंग दसु फंगलो हाइबा डिमांड थबक लेपगी खोंजंग सांगसनगनी हाइना तौरंबादो LDA की हायर अथॉरिटी ना मकोई डिमांड अदु थबक तो ओंथोकनबा होनगनी हाइना थाजबा पिरकपदगी मतम कक्तना हंदोकले हाइरे। संदेल डिस्ट्रिक्ट की कोमला थाबी थौबाल अमसुंग काक्सिंग डिस्ट्रिक्ट के काक्सिंग वारीदा लेबा इंडस्ट्रियल ट्रेनिंग इंस्टीट्यूट ITI सेंटर सिंगी फिबम डायरेक्टोरेट ऑफ क्राफ्ट एंड ट्रेनिंग मणिपुर की जॉइंट डायरेक्टर याइफबा लोंगजम MCS ना लुसिंगबा टीम अमना यंगसिनख्रे। सही अमा मखाई फाजिलकलबा मणिपुर की इरांग असे हौजिक फावबा लोइसिनबा ngamdribaसे असम राइफल्स ना कुकी सिंगी मिशंगदा लेसिनबदगिने मरम अदुना मणिपुर दा तंगदु लेताबा फिबम लाकनबा असम राइफल सिंग लौथोक पिख्रा हाइना नोंपोक लेमरोल मेरा पाइबी अपुनबा लोब नोंगलम पान सिंदना ngarang खुराई साजोर लेकाई कम्युनिटी हॉल दा वाकत मिफाम सथखरे। मखा तारकपदा मपानविबा पाउसिंग पिजरी। अमेरिका की कैपिटल न्यूयॉर्क तलैबा पार्क अमदा सखंगदबा मियोय अमना माइके खंगदना नोंमै कापथोरकपगी थौदो अमदा मियोय अमा सिख्रे अदुगा मियोय तरुकलोमना असोक अपन नंख्रे। नोमाइजि नुमिते हेजबोला टेररिस्ट सिंगना इजराइल दा रॉकेट कापसिंदुना लंदाबदा फुटबॉल सानरिबा अंगांग 12 सिखिबगी लमन खुमदुना लेबानन दा लंदारगनी हाइना इजराइल की प्राइम मिनिस्टर बेंजामिन नेतन्याहू न लाउथोखिबदगी गजा अमदी लेबानन की मिहुसिंग लांजनबा हौख्रे। था कयागी ममांगदगी हेजबोला अमदी इजराइल की मरक्ता लंदानदुना लाखिबनी अदुबो हेजबोलाना नहान इजराइल दा लंदादुना अंगांग 12 हाटखिबा अदुगी मतुंगदा लेबानन दा इजराइल ना लंदारगनी हाइबा पाउ फंगबदगी
हेजबोलागी लुसिंगबा हसन इजराइलदा लंदारगनी हाइना लाउथोखरे हाइरे इजराइलना पैलेस्टीनियन लिसिंग निफुगी मयादा हातखिबा असिगी लमन खुंबा ओइना तुर्की अमदी ईरान नसु इजराइलदा लंदारगनी हाइना तुर्की की प्रेसिडेंट रेसेप ताय्यप इर्दोगेन फोंदोखरे अमरोमदा मालेमगी लेबाकसिंगना टेररिस्ट अमने हाइना खंगनरिबा हेजबोलाना लेबाननदगी रॉकेट कापसिलक्तुना इजराइलगी फुटबॉल सानरिबा अंगांग 12 हातखिबा अमदी मियोय 30 रोमना चाउना सो अपन याहोनखिबा दुगी चपचाबा लमन खुमननबा इजराइलगी प्राइम मिनिस्टर बेंजामिन नेतन्याहू यावना इजराइल डिफेंस फोर्स की अखनबा मिफम अमा पांगथोकलबा मतुंगदा हमासता लंदादुना मियोय जाकया हातखिबगुमना लेबाननदसु लंदाननबा वारेप लौखिबनि हाइबा वाफम फोंदोरकली सही अनी की ममांगदगी रशिया मदी यूक्रेन लेबा अनी की मरक्ता अकनबा मौंगदा सोकनरखिबा लान असी लोइसिनबा ngamdringei चेरक असिदा मखाताना लान सोकननबगी इनोट पीबा ओइना रशिया की पैसादगी फंगलखिबा इंटरेस्ट की यामनबा सेनफम लुपा करोड़ लिसिंग 13 निफुरोम यूरोपियन यूनियन EU ना यूक्रेन दा पिरखरे अमेरिका की हानगी प्रेसिडेंट डोनाल्ड ट्रम्प का हंदक नवंबर 5 दा पांगथोकदौरिबा प्रेसिडेंटशिप की मिखलदा लंबा पानगदौरिबा डेमोक्रेटिक पार्टी की माइकेदगी प्रेसिडेंट की कैंडिडेट ओइगदौरिबी कमला हैरिसना मिखल असिदा सिजननबा चेरोल अमगी मनुंगदा डॉलर मिलियन सनीरोम मियामदगी खोंगबत्पा ngamkhre मिखल असि तुंगदा करी ओइरकनी हाइबा ngamद्रबसु कमला हैरिसना वोट कारबदी अमेरिका की पुवारीदा अहानबा नुपी प्रेसिडेंट ओइना महाकना ओइरगनी मालेम की लेबाक क्यादा तौनदबा थबक क्या तौबा अमदी लेबाक असिना यादबा थबक तौबगीदमक सही नौरिबा महिरोई फावबा नोमैना कापतुना हातपा ngamba लेबाक अमा ओरिबा नॉर्थ कोरिया की सुप्रीम लीडर किम जोंग उन्ना महाकी मसानुपी जू एना लेबा असिगी अमुक सुप्रीम लीडर ओइबा ngamnanabagidamak हौजिक्तगी हौना ट्रेनिंग पीबा हौख्रे हाइना फोंदोरकली बांग्लादेश रिजर्वेशन की मतंगदा कनबा मोंगदा मिसिमिना कया यावना हौखिबा इहौ अदु अमोहना हौरकपा याबगी अकीबा लेरे हाइना सेक्रेट एजेंसी सिंगना फोंदोरकली फरसान महासागरदा अमेरिका अमदी महाका पुन्ना सतमिनबा लेबाक सिंगे ओइबा मिलिटरी ड्रिल हौजिक फांगथोकली हौजिक चाइनाना मखोइगी मतिक मयाय लेरबा खुसु खुलाई सिंग लेरे हाइना साउथोकलीबादो अमेरिका की मतिक मयाय लेरबा बॉम्ब चाइनादा पाक्सना मांगहन ताहनबा ngamgani हाइरे सही लिसिंग अनी की ममांगदा रोम की लास वेगास नि हाइनरिबा इना खुनबसिंगी नुंगाइफम अमदी पोथाफम ओरिबा सिटी समुद्र की फुट कुल्लुबा मफमदा फंगबा ngamkhre मफम मतम अमगी ममिंग यामना लेरबा फजरबा हेक्टर साम 83 लोम चावबा सिटी असी मतम अमदा मी लेरमलबसु ngasiदी इसिंगदा लुपखिबदगी nga singi leifam oiduna leiri malemgi fazaraba city kaya aing asagi khal chauna honglakpa maramna isingi iro nungda luptuna leikhibagi puwari leitabana te haire sahi asigi lakliba november 5 da अमेरिका की पांगथोकदोरिबा प्रेसिडेंटशिप की मिखलदा रिपब्लिकन पार्टी देगी प्रेसिडेंट की कैंडिडेट ओरिबा डोनाल्ड ट्रम्प ना मिनेसोटा की सेंट क्लाउड पांगथोकपा इलेक्शन रैली अमदा ममांगी जो बाइडेन गा थेंगनाखिबा प्रेसिडेंट की मिखल मांगोइनना पांगथोकखिबा डिबेट जो बाइडेन माइथिबा पिरबदी डॉलर लाख 10 पीगनी हाइना लाउथोखिबा अदुबो निंगसिंगलदुना डेमोक्रेटिक पार्टी की मियोइसिंगबो करेमनाख्रे मौसागी खल चाउन काइथरकपा मरमना मालेमगी लेबाक क्यादा खम थेंगना साबा इकंग थोकपा नोंका हेना ताबा मदि चाउथोकपगी अवाब चाउना मायोकनरिबा सिगी सरुक अमा ओइना नॉर्थ कोरिया दा सुइ चाउथोकपदगी अवाब कया मायोकनबा हौरे हाइरे चाइना की मिलिटरी की मपांगल नोमगी हेना कंखलकपा हेंगलकपा अमदि मखोइगी ओइबा मिलिटरी की अरोनबा लालोंग कया सिना मरम ओइरगा
खुदोंग थिनिंगाई लाकपा मरमना जापान अमदि अमेरिका लेबा अनिना पुन्ना खुसमनदुना जापान दगी मिलिटरी की कमान अपग्रेड तौरगनी हाइरे अफगानिस्तान दा तालिबान की लेंगाक लाकपदगी लेबाक असिगा लोनना लेरिबा लेबाक सिंह खुदोंग थिनिंगाई ओइरकपदगी ईरान की ओइनदी अफगानिस्तान गा लोनाबा बॉर्डर एरिया दा किलोमीटर 4 लोम सांगबा वॉल सेंबा हौरगनी हाइख्रे हौजिकटी कक्थटख्रबा लिकर पॉलिसी अदुगा मरी लेनना दिल्ली चीफ मिनिस्टर अरविंद केजरीवाल की मथक्ता लौखटखिबा सीबीआई की केस अदु यामना सेंगना हायरबदा पंहाइदा हाइजिनबनी हाइना महाकी उकिल सीनियर एडवोकेट अभिषेक सिंहाविना ngarang हाई कोर्ट थमख्रे लेबासिगी मनुंगदा लिन चिकपना मरम ओइदुना सही खुदिंगी मियोय लिसिंग यांखैरोम पुंसी मांगी मसी मालेमगी मनुंगदा ख्वादिगी मसिंग यामबनी हाइना लोक सभा दा बीजेपी एमपी राजीव प्रताप रुडीना फोंदोख्रे ओपोजिशन यामना कन्ना यानिंद्रिबा अग्निपथ स्कीम असिना ngarang लोक सभा की मनुंगदा कांग्रेस की राहुल गांधी का डिफेंस मिनिस्टर राजनाथ सिंह गा अनिगी अकनबा मरई येनबगी हिरम अदु ओइख्रे डिफेंस मिनिस्टर राजनाथ सिंह लीडर ऑफ द ओपोजिशन अदुबो हिरम असि मतंग द मियाम द लाना लमजिंग ले हाइना मराल सिकी अमसुंग मदु हाउस की मनुंगदा खनसी हाइकी फाइनेंस मिनिस्टर सीतारमन्ना पुथोकिबा बजेट अदुगी मतंगदा वा ngangbada राहुल गांधी ना अग्निपथ स्कीम अदुना लेबाक सिगी लामिसिंग अमसुंग मखोयगी इमुंग मनुंग सिंगबो फाइनेंशियल सिक्योरिटी अमसुंग रेस्पेक्ट अदु हुरान ख्रे हाइखिबने महाराष्ट्र की डिस्ट्रिक्ट अमदा जंगल अमगी मनुंगदा मसागी सही यांखै सुरबी नुपी अमा उ पांबी अमदा योली अमना पुनसिंदुना थमलंबा थेंगनख्रे अमसुंग महाकी यूएस पासपोर्ट की फोटो कॉपी अमा लोइनना तमिलनाडु एड्रेस के आधार कार्ड अमा यावना अतै डॉक्यूमेंट सिंग मांगोंदगी रिकवर तौरे हाइना पुलिस ऑफिसर अमना फोंदोरख्रे मफम असिदगी किलोमीटर 150 रोम लापा सोनुरली खुंदा याव सेनबा अमना थांगजगी नुमिदांग वरमदा महाकी लाव खोंगबा ताखी अमसुंग महाकपु योटलीना पुंदुना थमलंबा अमसुंग अवाबा तादुना लेरंबा दुदा पुलिसता पाव फिकी हाइना ऑफिशियल असिना फोंदोरखिबने नुपी अदु स्टेट असिगी कोनकान रीजन तलैबा हॉस्पिटल अमदा पुखतखी अमसुंग मदुगी मतुंग ओरोस्ता अमुक पुखी हाइरे महाकी वाखलगी अमसुंग हक्सेलगी फिबम खल्लगा महाकपु हेना फबा लायेंगीदमक गोवा मेडिकल कॉलेज ता पुखी महाक खुदोंग थिनिंगाई ओइद्रे महाक साइक्रेटिक प्रॉब्लम सिंग लई हाइना महाकपु लायेंगलिबा डॉक्टर सिंगना हाइखी हाइरे मांगोंदगी एखोइना मेडिकल प्रिस्क्रिप्शन सिंग फंखी हाइनासो ऑफिशियल असिना फोंदोरकपदा यावरकली बीजेपी एमएलए कृष्णानंद रायबू लिसिंग अनि मंगादा हाटखिबगी मतंग द गैंगस्टर एकी मखादा समाजवादी पार्टी एमपी अफजाल अंसारीबू सही मलिगी जेल की सेराक पीखिबा गाजीपुर कोर्ट ऑर्डर अमंगरांग इलाहाबाद हाई कोर्ट ना कख्रे हाइरे हौजिंग मखा तारकपदा सानबगी पाउ तामिनसे
Kerala gi Faiz Ashraf Alina Indian star athlete Neeraj Chopra bu Paris lising ani kungamari Olympic Games sa pungning thaugatnanaba kilometer lising kungani thoi hena cycle thauduna France ke konong Paris ta thungkre. Ashraf Alina Paris ta yongnanaba sahi ani gi mamangdagi cycle thorakibani hairi. Paris lising ani kungamari Olympic Games ta Britain gi Tom Delena mahaki partner Noah Williams na nupigi synchronized 10 meter platform da silver medal laukrabasu Sainagi Lian Junji amasung Yang Hao na gold medal laukre. India na mathang sahida pangthokadaba T20 format ke Men's Asia Cup yumbu oiragani adu moinamak tournament asigi over yankai format ke yumbu di Bangladesh na lising ani kungatare ta yumbu oiragani haire. Durand Cup lising ani kungamari ki ngarang Kolkata gi Vivekananda Yuba Bharti Duranganda sanakiba Group A gi ahanba round gi match amada yumbu East Bengal na Indian Air Force po goal ahum amada maitiba pikre. Noong na maram oiraga pung taruk thengtha hankiba Atlanta Open gi final da Japan gi Yoshihito Nishioka na Australia gi Jordan Thompson bo maitiba piram laga career gi ahumlak suba ATP title lobangam le. India gi shooting jura Manu Vakar amasung Sarabjot Singh 10 meter air pistol mixed team inventa bronze medal match ke qualify oikre. Archery da India gi nupa archery team quarter final da mighty hore. Badminton da Indian badminton star Lakshya Sen Paris Olympics men's singles group L da mahaki hanba mai pakpa phangduna Belgium gi Julian Karagibu step game da mighty ba pikre. Ngaragi match asida sena minute nifuga humdoi gi manungda mahaki opponent asibo kunmathoi tara mapan kunmathoi tara marida mighty ba pikhe. India gi captain Harmanpreet Singh na match ki loisilak pasarukta chankiba yamna maru oiba goal na India Argentina gi makuta maithiram gadabadagi kanduna pansil amamam da draw oikre. Pool B gi games asida Lucas Martinez na nganna Argentina bo mangjil thahan kiba goal adu penalty corner da handokduna draw da loisin kibani. Andhra Pradesh na yumbu oiduna pangthokadaba tare suba National Cadet Taekwondo Championship ta saruk yagadaba state ki sanaroi sing lauthokre haire. All Manipur Football Association asinduna chatharakpa ahum suba ampha cup ki final tha asigi kunthra mathoi yumja kaisagi nungthil pung ama makhaida angtha football club AFC amasung United Progressive Adults Association upa kiamgaina artificial turf ground lamlong thongkhong da sanaragani. KVS Regional amasung National Sports Meet ta medal lorokiba Kangba Chess Academy Ningomthong Bazar gi sanaroi sing taram okpagi thorom ama ngarang Ningomthong Bazar Community Hall da pangthokre haire. District Sports Association Kaksing nasinduna August 19 dagi DSA Trophy State 11 Invitation Football Tournament pangthoklagani. DSA Kaksing Playground da pangthokadaba 19 suba edition asigi admission gi aroiba matam August 10 dani player eligibility amasung team official giming pisilakpagi aroiba matam na August 12 da oigani haide. Aduga manager meeting na August 13 da pangthokani haina DSA Kaksing gi cherol asina khangalakli.
amadi Tamil Nadu na yumbu oduna chatharakiba kulhumdoi suba junior national wushu championship ta Manipur na gold 13 silver mapal amasung bronze tare lauduna team champion gi campaign akanba mongda sangsankhre Ruslakda maroi paw mana Irang asina ibu khwari ningba kaibu chief minister ohelle haina chief minister na haikre Irang losinana bagawati da kuki MLA sing unana bahana ki haina chief minister and Birena makhatana phongdorgle Jalajiban mission gi sing se do ina piraga leiramle khultara da thangnabi sing pidana report na pirambagi wakat khre hari Seng yan thokada bani haina MLA na miyam galoina na get nam khaiduna sanglaga DC unakhre Mangluraba mahiroi tara taruk mama passing da khusina khre hari Osin Lonsta miyoi taret furambagi thawong IM na condemn tawragli Manipur da ladiba thadau sing kaidau nungda kuki inpigi saru oirakte haina TSA gi maikai dagi phongdoragli MLA Santi na yum mari sangaduna yumbo sing da khusina khre Naran Saina dagi maitai sing na faraba kuki ama police na imung manungda tekta kaidana sinakre hari Election petition gi laibak lepna na bagidama High Court of Manipur na isu nipan frame tawkre Amadi hotna ningbagi apamba bu lairabadi pumna ma oithoi haibagi khudamda makhuna ma yaugdrabi thoksom Rosina fi saduna imung puri Jariba pausing hasigaloina na hojiki dinukti gi phongliba pause singdegi lokthok saba maru oiba pausing miyam da pizza balo sinjari makha tarakpada matamatang WAPHAM loina na RASHI phone gi thorom amu taminasi hojiki oina di pusparani laishom namu kahana khurumjari Season Abiu, Magic Super, Magic Kumna Pothok Kengal Hanbiu, Organic Oiba, Growth Promoting Substance Marankaini Yauraba, Magic Super, Magic Super Asi Sangamamada, Kilo Ohungi Changda, Season Abiu, Adongi Lopamda, Senzang Hanta Hanbiu, Pothok Kengal Hanbiu, Magic Super, Pangpam, Crop Solution Kaisampat Amadi, Manak Nakpa, Low Hidak Yunpam Singda, Magic Super Marankaina Pangbiragan. Magic Super. Phaugi tilat hidak singda anoba yawal purakliba. Khwaidagi noba tilat hidak kebuka. Sigi haiba hidak che charu de si charu go to si kara tin jiban ramon lete ko tejibo awon lagai maibam inao si wahi ngata ni je pathari je koi wahi de Tara the Pathadonium. I Tarib Laconi, like I didn't Tadab. Sigi Hidasigi, Maming Kibuka go. We were catching Hajoma Kagam in our Jadi, Haja Tokayadna. I don't say him name. Had a half on him. Masang I didn't. I see them Chinese. I'm the Tadi. Koi Kurakado. I do the Saibadum Chief. Wahito Manapu to him. At the Manam Hatobadaga. Sigi Haiba Hidache. Charu go to see. Can I tin Jivan Ramon late? Function Shang City. I Charu Pamu baby. Jump probably Hidani the Hataki Hidaki. Pam, why and bros Tangal Bajaramadi Manakna Patilhadi Dagion Pum sing. Miyoi ama yumdagi thokibadagi hanjelaktre. Miyoi asigi mami. Wainam Basanta, Elias Thambo, Charangpat Mamang Lekai. Hariba Miyoi isi Julai gitang kunganitoy. Ayuk pung taruktagi yumdagi thokibani. Mahangna thokibada Activa 6G gi angang machu uma thauraga chatki Purichu angang machu uma litki Kongrauda track pen amuba ama setki tupi amasu upki Hariba miyo isi kanagumana thengna birabadi mahak ke loinabi oinam ongbi punimasi charangpat mamang lekai da leibada pau pibiu natraga manak nakpa police station na pau pibiu
Akopa marolgidama 879894330002 Amukahna 879894330002 Hariba number asida pau PBU RIMC Rashtriya Indian Military College Dehradun amadi class 9 da Sainik amadi Navodaya entrance crack tawbiningba fawbiningba angang sigidamakta leijare redefine coaching coaching corner asigi mahiroi Moirangthem Arnika Devi Khangabok Kulakpum Laikai asina North East tagi ihan hanba RIMC clear tawba Mayang pumna magpu amuka hana nirmala thangjamna taram nokchari kongno no khurumjari budana laksari ba se matam gi wafam amade rasifal masigi sanalebak editorial kalam dai lokhujaba matam gi wafam da ching bada chak thak talakpa tanpham thokpani haina yengduna leiba jumloi Manipur singlon kyana goishalaga leiba state ama oibana state asigi miyam gi nomgi changdraba yadraba polam sing mapung oina Chana Thangnaba Analayang Maru Oiba Hidak Lamtak Singdagi Hauraga Polam Punamak Asi Mapung Oina National Highway Ani Infal Dimapur Lambi Amasung Infal Ziribam Lambi da Puslakle Manipur Northeast Frontier Railway Paikatliba Railway Project Asi Leptana Tabak Jangsilabashu Haujik Fawagi Oina Infal da Karamba Matam da Train Yorakadagi Haibadudi Japsan Haibangamba Fivam Madudi Oidri Kumjali Singh ni gasum nagamari ki November kunda matam adugi Prime Minister Dr. Manmohan Singh na matam adugi Manipur ki Chief Minister Okram Ibobi amasung Union Railway Minister Lalu Prasad Yadav yauna Jiribam da pangthok pathoram amada Jiribam Tupul Imphal Railway Line asi urep yung tamduna thabak paikhat pahurakhibani ahan ba pandam da Kumjali Singh ni gasum na taraga mathoi fawbuda loishinana ba changsilamba project asi loishin bangamdana lakpana haujikti Saruk Kramakai Lushilabashu, Impal Yorokpagi, Matam Madudadi, Railway Authority Nasumiyam, the Chapchana, Haibangam Dribani. Problem Kiana Maram, Oraga Matam Karachang Labasu, Tek Honabadagi, Hausi Hong Sang Fawadi Train Yorok Tuna Port Jaipur Pushilak Bahuri. Masimak Miyam Nayamna, Harauna Ki, Nongjuthada National Highway 37, Madi 37 ki Mawang Maril Tadraba Fibam Asada Truck Sing the Cheng Sing Sinanaba. Honabada drivers sing na thangnariba awawa kaya khongsangdagi jinglabadi karamakai koklagani haina chawna thajanakhi adubu thajaba aduda khongsang phawa miyamgi tangai fadaba polam sing pusilakna honabada Chief Minister machamak chatuna train sing thunglabada harautiamna okay Jiribamdagi Imphal tana pot pusilakna honabada mayok naramba awawa kaya adu karamakai disafaragani haina miyamna khanaki Mamang dalam da masigi tangay fadaba polam sing lalu pres ngapigani alu tilaw na chingba polam kaya lam da masigi business community mayam pusilaga order tawraba matungda khongsang fawba potchay sing adu pusilakraba matungda hawkiba July 13 da Food Corporation of India na Manipur gidamak pirakpa cheng kota adugi manungdagi metric ton 850 khongsang tana train da pusilakhe Madu Puari ki tangkak ama oiban Chief Minister N. Biren masamak yauna mafam aduda chatuna cheng purakpa train adu taram okay. Adu train da ihan hana pusilaki ba cheng metric ton 850 adu Imphal tana chingadaba truck sing adugi mamiyoi sing da masana masabu NSN IM gi kadar ni haina haijaba miyoi sing na truck amamam da lupa lising ani ga chama pigadabani aduna trabadi gari sing mafam aduda gi chatpe yaroi haina gihanduna fazil lagatsa Sakthak talakpage wathok lakpa hauke matam kara gari sing adu fazalaga thamlaba matungda kari de yanakhibanu khangde gari sing adu thadoroktuna nomada Imphal yorokadaba chengba gari sing adu numit tare ni hena changlaba matungda Imphal de yorakhe madugi matung tarakpada anirak suba oina oiba atopa cheng rek ama July 15 da khongsangda yorakhe Bogi kunga mathoida purakpani hairiba cheng sing adu chingnaba gari sing da pot hapkatpa loiraba matungda amukashu loop adumaki miyoi sing ni haijaba sing na chap manana chakthak talakpadagi gari kuntra hena phajunduna thamlubagi wafam thorake hanadagi puba thangba ngamloidabagi demand tawbagi mayokta
petroleum gi polamsing puba transporter singda August amadagi khongjang lepnaba firep lauduna leiringaida karigumba chak thak talakpa sina miyam hena wahannabagi machak ohele matang asida panjaningwadi lalawba singna chak thak talibasi lona yade haiba khanglabasu makhoigi maramda tawbadi haiduna usinnadana laithokpa taribra natragana makhoigi mathakta laukhatpham thokpa thabaksing adu laukhat piduna kasigumba aran bathawong asi thingnaba lengakna khongthang laukhatpham thoktabra masida yengduna leibadi chumba khongthang oiroi haijaningi masini pujarakliba sana lebak editorial kalamdagi laukhatjaba matamgi wafam makha tarakpada amu kanglai paki mairadagi laukhatjage asi YouTube amadi Facebook page ta lebiriba pumnamak tonga platform singda mideng tabiriba pumnamak taramnok jari Prime Minister Narendra Modi na thausadabana Manipur miyam na mahakpu warobani Manipur thogliba jai ama tha mari parakadawraba kanglup anigi sathiraba lan asna angakpa phangna wahallaba Manipur miyam gi damakta khanbiduna ngasi fawba Bharat ki Prime Minister na Manipur da laktuna miyam gi awaba asi ko khanana ba thabak lokhlaktaba amaduna Manipur miyam na Prime Minister Narendra Modi warobani haibasi masamuna khangpham thokpani Manipur da lan thoktuna yamna chauna misimina nangle haiba asi Prime Minister masama khanglibani adubu masamagna Manipur da laktuna thogliba lana solution na balokhatpham thokpa thabak adu lokhatuna Honorabadi mahakbo aseng balaingak mapu mani haibaduna Manipur miyamna launaduna laigumna khanaramgadabani amaromda Manipur gi Chief Minister N Biren Su mapi mapa oriba Bharat ki Prime Minister Narendra Modi atuba matamda unaduna Manipur da thogliba kanglup anigi lan asi loisinana bahona bio haina ichang thauna taksinba ngamgadabani adubo achauba thodang lofam thokpa Prime Minister amadi Manipur gi Chief Minister ani chahi ama tha mari rom unaduna wari sanadana lairakpa asina Manipur gi miyamna luchingba anigi mafamda thajaba do manglakpani yamna ngaglibadi haujik Delhi da lairiba Manipur Chief Minister ga Prime Minister ga haktengana unaduna Manipur da thokliba kanglup anigi lan a solution na wari sana sakhibra amadi sakhidabra haibadu fawad sengba khudam changdam piduna laibak miyamna khanghanba ngamdabagum tawi luchingba ani unaduna minute kun rom wari sana kre haina su fomdok narakpa adumak yawi adubo luchingba ani faminaduna laibaki haifana wari sakhibagi miyamna uning basakdam nachingba adudi ngasi fawa print and electronic media gi thongda thamoi sengna fongdoktuna khangalaktre masina karigino haiba wahang ama Manipur gi miyam gi mafamdagi langnakli maduna Manipur da thogliba lan asi atenba matamgi manungda loisinana bahona dana asum thadokutuna sangdoktuna Manipur miyam mai iklagat khangmak amagi mathakta thangatuna thambagum tawriba asi yamna lali Manipur miyam gi oinadi Manipur lenga ama ichau chauna laibata tana Bharat lenga haiba amasu ichau chauna lairibani adubu lan thoklaba Manipur miyam gi damakta lenga anin lawfam thokpa thodang aduna lan solution na bahona bangamdriba asina takpadi Manipur miyam ase tumna maru fangna muthatnaba thawong ama sillabra haibagi chingnaba do lenga leibak miyam da fawan bagum tawri miyoi bagi lonchatta nungsiba marup mapang amad sagaina tagi miyoi singna marakta ana layeng na ayek yarok labadi manakta chatuna hangnai amadi mateng pangnabagi chatnabi adulai maduna Manipur da kanglup anigi marakta lan thoktuna misimina chaungna yauri yum listing taruki mayada mai thaduna manghankre miyoi chaniga kunya mathogi punsi mangkhre miyoi kuntraga humdoi mathakta thiba khangdana laikre pumnamak asi mathakta mayum makai mai thadokibadagi laifam laitraba miyoi lising humpo hena jai ama hena changjafam lauduna awaba phibam amada lairiba asini
Prime Minister Narendra Modi na mayek sengna khanglibani madunadi mahak masamak thinthaba tawdana Manipur da laktuna Manipur miyam gi awaba da saruk yafam thoi loinana tholiba lan ase athuba matamda loishinana hotnabigadabani adubu lawfam thokpa luchingba amagi thaudang adu tha amaga tha tahi amaga tha mari hela fawbada laudana lairakpa asi karigino haibase Prime Minister gi mafamda Manipur miyam na hangfam thokpa wahangni Pumnamak asigi matakta Manipur gi Chief Minister nadi Manipur da thokliba lan solution na bahotnaba pungkun mari chupna Prime Minister ga telephone wari sanaduna laukhatpa yaba thabak laukhatli haina miyam da phongdo adubo Manipur miyam di masina maram oiduna maraibak Manipur gi ching amasung tam animakta maning tam na chatpa fawu ngamdre buffer zone amadi red zone na khwang koiduna laire miyoi bagi maning tam ba haiba adu pura mangkhraba lamdam haibadu ama Ima lebak Manipur asi oiba chap manari maduna di Chief Minister na Prime Minister galan loisina na pungkun ga mari telephone wari sana duna hotnari bahai bagi kana ba adu Manipur miyam da dita seng na phang bahai badu ngamdri masina loidri Manipur gi BJP lenga asida ngasi MLA Minister kaya Delhi da chatuna Prime Minister unajagi haibagi aiba cherol Pichin Jaruba Matam da su unabagi matam pirakte Union Home Minister oina unaraga wari saw haina kangalake Ponama asina Manipur miyam na amagi Manipur gi lengak loising na lan loisina na Prime Minister Narendra Modi na lawfam thokpa thaudang adu lawbiu haijabada lawdaba lairakpadagi Manipur miyam na Prime Minister bu warorakpani loina na Prime Minister unaduna lan loisina na wari sanaba ngamdaba Manipur gi Chief Minister mafumda miyam na thajaba lairakdabani maram aduna hauzik Chief Minister na Prime Minister unaduna minute kun Manipur da thokliba lan asi matang da wari sanakhiba laire haibanina madugi kana ba phanghanduna lan asi loishinduna Manipur miyam bu leitaba punsi amada mahusagum lehenana bohana fam thoi maduna tana miyam da luchingba anina minam bangang badi khak da wiroidabani masini pujaragliba Kanglay paki mayrada gi lawkhatjaba matam gi wafam da aduga makha tarakpada asigi rasifal amuk mayam puna taminasi Ahan bada mesh rasi hakchang wakal thabak da afaba numini thoram arubadi pangthoklagani sel fangba ayimi Marup mafam pagatpa anoba pot laiba yaba numit ni pakang leisabi singgo ina nungsinagani Mahiroi singgo ina lausing hanggalagani bris rasi hono jaroba ayamba mai pakpa mingsat hanggatpa sagay na chanbiba sel fangba singtabi bada yawa luching basing na nungsibiba numit ni Pakang leisabi singgo ina wakal managani mahiroi singgo ina budi chawkhatlagani Mithun rasida khanba nanghaudaba asawa kanba wahi sizinaba numini arauba leiragani yengsinba yesinba yamba numini thabakti pangthoklagani Pakang leisabi singgo ina mugnagani mahiroi singgo ina wakal fakchingani karkarasi hai singna jeksin hona jagani achumbada arthalana lawbadagi tongan tawa thengnaragani sel fangba chatpa manaba numini santi leite Pakang leisabi singgo ina matkhenagani mahiroi singgo ina hotnaningde Singarasi thabak thorom da mai pakchaba honabada kanaba chawkhatpa ayimi masing yamkhatpa luchingba singna chanbiba numini lam chatpa kanagani Pakang leisabi singgo ina wakal managani mahiroi singgo ina lawsing hengatlagani Kanyarasi sana hai singna chekshina honanjagani mateng pibiba yamlagani chathok sasinda hai singani marup mafam pak chawragani imungda ingna lairagani Pakang leisabi singgo ina amata oiragani mahiroi singgo ina budi chawkhatlagani Tularasi mitina bada wangang bada soikrabadi badanam amadi waichil khamjin hanba thengnaragani migi mateng pangluganu lamtu chatpa isana cheksingani Pakang leisabi singgo ina mugnagani mahiroi singgo ina wakal fakchingani Rasi wangang bada cheksingani saudaba tapthaba fagani achumbada thalana lawbiba numini hakchang wakal chang amata lairagani imungda charang nagani Pakang leisabi singgo ina lawtongnagani Mahiroi singgo ina wakal changloi dhanurasi hakchang fagatpa wakal nungaiba chawusingna chanbiba maruptagi upai phangba chathok chasinda khodong chaba numini imung ingna lairagani Pakang leisabi singgo ina matchanagani mahiroi singgo ina honaningani makarasi
Sale marup mafam hena fagat panumini aruba thabak ti pangthoklagani Chang yengnaba laibakta afaba phal fanglagani santi leragani pakhang lesabi sing oina nungsinagani Mahiroi sing oina lausing hengalagani kombarasi kaludaba pamdaba mayoknaba sale chatpa kok chaba numini thabak tadi seksina hona jagani to khai tagangani marupna yeknaba onkhigani pakhang lesabi sing oina mat khenagani Mahiroi sing oina wakal fakchingani Aroi bada minarasi wasawkhatpa fagatpa mating pibiba yamba achawa singna chanbiba numini Anoba mamal yamba pot leiba yaba chathok sasinda afaba oiba numini pakhang lesabi singgoina wakhal managani mahiroi singgoina budi chawkhatlagani masini pujarakliba ngasigi matam-matamgi wafam amadi rasifal ngasigi YouTube live streaming amadi tongan ba platform singda tabiriba midyang tabiriba pumnamak po nirmala thangjam namukana khurumjari Season Magic Super Magic kumna pothok khengal hanbiu Organic oiba growth promoting substance marang kaini yaurba Magic Super asi sangam amada kilo 3 gi changda seasonabiu adongi lophamda senjang hantha hanbiu pothok hengal hanbiu Magic Super phangpham crop solution kaisampat amadi manak nakpa lau hidak yonpham singda Magic Super marang kaina phangbiragani Magic Super